ngasi sandukjariba thoromasi Diamond Radio na sandukjaba Crime Reports. Nupi angangsing thokliba tongan ba Manipur khakta natana India ki kachin koya amadi angakpo crime sing ase aikoina wari oina tamjaduna miyamda khanghanjana namhona jabadugumba program amani Crime Reports. Ngasi mo puduna laksari Diamond Radio ki Crime Reports ki tangkakta homdragani pan shoba tangkak. Mamangi episode tahan jakre masak khangdabi nupi ama masagi makok yauddrabi asaiba haksang phangkraba matungda mama mapana makhoigi macha achalni haiduna haiki mapuroiba Rajibna magi nupi nate haiki thani pan leiraba matungda Rajibna number amada call tawraga achal ai nangina khon khangi nangina khol taraga nangna phana mirairabasu aina nangbu khangloi maram leite matamadu da nupi aduna haraki ai achal nate number se wrong number ni matamadu da Rajibna nangna ibu mirai birabasu aina namudi yamna laina khangani achal nupi aduna haraki number se kadai digi lobuno nana kana digi lobuno nanga hauji kari pamage asu koiraba matam sida nangna karige aingonda phone tawrogibano aduga aigi number sina nangna kadai digi phanglibano sikre hariba achal poloi khraba matungda police constable oirambadagi suspend leiriba Rajibna matau karamna achal gi number khangliba wafam ase miyamda tamjage thogdok asigi matangda numit kharanigi mamangda Bhatinda Punjabta miyoi anina marketa achal ukhirami loinana makhoi anina haiki bhai adagi se khoigi bhabi achal natro mani asidi achal ni ne akhoigi police thabak tominaba Rajib ki nupi duni lo chasilo amukta hangusilo asumna makhoi sorok lan thoktuna achal gi manakta laknanan bagi da makhonaki adubu sorok lan thok lan sen tawringe matamda nupi adu makhoi nu ukhiba dukan aduda leiramdi dukan aduda changduna miyoi ani aduna hangki hojik sida nupi ma leiramadu karai chakrage karigino nakoina nupi mekta hangaga ine ta hayabro madam warobigino akhoi police ni aigi ming Ajit aduga mahaki maming Sujat akhoi gi imanaba constable amagi mahaki loinabi nupi madu masak samanaba adugi hangjabani sorry warobi be yadre ngasi khaktang mahak mafam sida lakpani hana de khoi udi matamadu makhoin haiki mahakse nukti gi mafam sida lakpa jala madudi khoi khangding aigi dukan sida sangpadi masina hanbani asumna Ajit amadi Sujat yamna ngaklami masigi matungda makhoina Rajib ta call torami bhai nangi nupi achaldo Bhatinda Punjab ki mafam amagi market ta hoji pot leram baiwan adu akhoina thiba phangkhidre matamadu da Rajibna kari achalbo mafam aduda adudi nokhoi magi matung ino yadro kadai chakhrage aina noida haidra aina achal hati haiduna adu yaragadi nakhoina maki khongul amta libiuba matamadu da jenarki akoi thiba yaba thirbani hojika ta khoina uramani adubu thiba phangkhidre adu paw se nongonda tamningdana tamakpani akhoi sum mafam asida training gi hek chatkibadagi ngasi se thengna waina hek thengna bagi tanjado hek thoklure adubu khongul libadi ngomhodre nang warogunu ko adubune nangi nupi hingle habse masimadi nang thajo akhoina haijana ba wafam nati asumna wafam ase Rajib ta makhoi ani na tamlamni matamadu da Rajib na wari sanaring matamda Rajib gi mapan haraki kari tawre kana gano wari sanaibo kana gano kari tawbo yaugeba matamadu da Rajib na haraki baba aigi thabak suspension da leiribase thabak hanjale haina khanbiu makhata badai kona tamjake asumna hairaga mahak yamna thuna mafam adudagi thoktuna police station da chatuna wakalami matamadu da police ki miyoina hairaki ngasina karamba wari no nangna haigadoribsibo nahandagi nakoi mungi case asida tongan bo wari kyamaro nangna sagatna mina khangnadaba mina tadaba mi maming myam pusalaktana nangna drama ama ikhoide sanaribado Rajib karisu kanaroi aseng bodu kok hairaga case losinana bohnase nangna kayam koina ulei parai tawduno legadoribano sikraba nangi nupi dubu Bhatinda Punjab ta lei haiba matamadu da Rajibna constable Sujat amadi Ajitna tamba pauni makhoida muktang hangbiu makhoi mafam asidagi Bhatinda Punjab ta police training tawba chatkibani makhoina ui haina tamlakpani aina semjin sajan bagi wafam nati aina aigi nupi hate aigi nupi hingli asiba nupi adu aigi nupi nati haibada saboina karigino asu am thajabidribse thajadraga Sujat amadi Ajit call tawduna mukta hangbiu wafam asida police na thajadaduna Ajit amadi Sujat ta call tawduna hanglami amadi makhoi anina wafam asi uki haibu wafam asi mak chap chana hairami matamadu da police na hairaki yamna angakpu wafam ni somdana imung manungna makhoi gi macha nupi ni haiduna poloikre aduga somdana mo nupi adu mai hingli hairaba Rajib nom harke sab aigi nupi Dinesh Panuga soidana leramgani aina haijabaduni adu sab makhoi kayam koino lokani sab aina haijaribo wafam singse amukta thajabiu yamna kupna thigatuna Bhatinda Punjab ta amukta makhoi bu thiba humagi thabak se chathabiu police na mu Rajib ta harke kariguma marakta nanga maga paw hono bagi tanjalak labadi wafam se nangna kana go mami amata tamtokon aikoina mahaki khongul liga dore haiba wafam se khanglabadi makhoi soidana lot khigani makhoi gi imung manung amadi ataida kariguma wafam se tahangan chingnan gan
पुलिसना मखा ताना थिबु हुंबगी थबक यामना कना चथननबगी दमक खनरमी करंबा मफमदा कदाइदा लोडिबनो हाइबा खंगननबगी दमकता अंगकपा फंगना होनकी पुलिस की अनौब खोंथांग अमदा मखोइना लेरमी हाइरिबा दुकान अदुगी लोकेशन अदुदा मखोइना यामना कन्ना नुमित अदुदा लेखिबा फोन की लोकेशन IMEI फोन की लोकेशन पुंगफम अदुदा लेखिबा सिंग IMEI की खंगदोकलब मतुंगदा मफम अदुदा पुंगफम अदुदा एक्टिव ओइखिबा फोन नंबर अदु पुथोकननबगी दमक पुलिसना यामना कन्ना होनकी मसिमक चावखलबा टेक्नोलॉजी असिगी मतेंगना मफम अदुदा अनौबा सिम अमा एक्टिवेट तौबा कुइद्रिबा नंबर अमा मफम अदुदा एक्टिव ओइखि हाइबसि मखोइना खंखि असुमना नंबर अदु मखोइना चिंथोकलबा मतुंगदा नंबर असे सोइदनमकी आचलगी ओइरमगनी हाइबा वाफम असे पुलिसना खनखिबगा लोइनना मसिगी मखा तारकपदा राजीवता पुलिसना हाइखि अखोइना नंगोंदा नंबर अमा पिगनी नंबर असिदा नंगना अखोइना हाइबगी मतुंगिना कॉल तौगदबनी अदुगा नंगना सेरान तुरान तौरबा अखोइबा थाजबा मंगहलबदी नंगसु अफबो ओइरोय हाइबसे मसिदी खंग राजीवना हाइखिरम असिबदो आइगी नुपी नते आई इराल करीमता लेते आइना कयारक हन हाइजखिबदो साब नखोइना थाजबिदे आइना हेना केस असे लोइसिनिंगलिबनी असुमना राजीवना पुलिस ताहरमे अमदी पुलिसना राजीवता नंबर अदु पीखि मसिगी नंबर असिदनी अहानबदा राजीवना कॉल तौखिबासे कॉल तौरखिबा अदुगी मखा मतमदुदा अचना करिगी फोन तौरपनो हाइबो वाफम हाइरखि मदुगी मखा तारकपदा राजीवना हाइखि नंगसु पुलिस की इमुंग मनुंग अमनी नंग करिगी काउरिबनो नोंगमा सुंसोय सोयदना फारगनी खंगलक्कनी हाइबो वाफमसि नंग खंगद्रो तंजादुदा अचन हाइखि आई नंग करिगुम मरी अमता लेनबा पामद्रे राजीवना हाइरखि अदुबु आइदि पुथरे नंगना इरा लैबा मी अम ओइननबा आइबु तहलमे आइबु ओवाफमदा नंगना तहलेदना मतमदुदा अचन हाइरखि आइदि क्राइम अमता तौखिदे राजीव सुमनतंगी नंगी पुंसिदगी निंग तंबा फंगबा अदु खक्तनी आई हौजे खक्तदा सोर मपुंग फाना होनबा होरकपदा ngairi राजीवना मुहारखि कनागा सोर होनमिनरिबा नंगना नुंगाइना सोर होलिबदु कनागनोबा रिक्सो थौबा दिनेश पनुगा नत्रो आइने नंगोंदा हाइखिबदु नंग चुमलेदना आचन हाइरखि आइगी पुंसिगा नंगा मरी लेनद्रे अदुना सिमसु खंगो नंगसे आइना थादुकलमलबा नुपानी मदु खंगना नंग हिंगो मतमदुदा राजीवना हाइखि आचल आई हिंगनी अदुबु आइगी मराइबक थिरबी इचागी ममानी नंगनि इचाबसु थादुकलमबा नत्रा नसा खक्तगी अपामबु नंगना नबुक थन्ननलबगिदमक नंगी नचानुपिबु मिराइबिरी नत्रा आचलना हाइरखि तुमि लेयो नंगना मरम ओइदुना आइगी इचारा सिदगी आइना ngasi लापथोकलिबनी राजीवना मु हाइरखि अदु ओरबदी आइगी मरमना नंग अमुक हलौदना नंगी नचानुपिगिदमा नंगना करिगिदि निंगसिंगनी अदुबु आई ngasiसु नंगबु ngaपिरबनी आचलना हाइरखि नंगना करि ngaपिगदौरिबा फत्तब मी मपोक्सिगी नंगी ननाक्तदि अमुक हन्ना लाक्नरोय मतमदुदा राजीवना नंगना लाकेरा लाओइरा आइदि सोइदना लाकनी नंगी ननाक्ता अदुगने आई थंदनते लाकदौरिबसे पुलिस डिपार्टमेंट की मी पुनमक पुरगा लाकदौरिबनी आचन हाइरखि तौनिंगबतो आई मदुदने करिसु आई चिंगनबा लेते दरकार सुतादे अदुगने आई कीसु कीदे राजीवना हाइरखि कीद्रगा करिगे लोलिबनो हलगलो अहिंग खुदिंग नचानुपी न कबिबसे नंगदि खंगद्रे आइबु नुंसिद्रबसु नंगी नचानुपी असिगी खंदुना नंग हलो आई इथंदा सेनबा ngamद्रे नंगना ननिंग तमनिंगबदो आई सोइदना पिगनी नंगनबु लाक्लबदि आई डाइवोर्स तौगे अंगांग से नंगी ननाक्ता थमो नंगना ननिंग तमनिंगबदो आई करिसु येलो आचल नंग याउदना अंगांग से हिंगबा ngamgani हाइबा थाजदे वाफम असिदा आचल लैमाइदा फमथकी ममित्तगी मपी लेपा लेतना सिंथकी नुंसिरबा महाकी मचा रासिगी मतौ पिकलिंगनेगी मतौ थौदो कया महाकी ममित्ता मथंग मथंग निंगसिंगी अमदी पेना कपचकी मसेगी मखा तारकपदा राजीवना पुलिस स्टेशन दा मुलाकी सब आचल सोइदना लागलगनी महांग मचागी दमक सोइदना लागलगनी आइना महापु थेमने महांगना मचागी दमक सोइदना लागलनी सर पुलिसना हाइखि फरे केस असे लोइसनबगी मतम यौरे अदुबु लुरिबदी आचलना हलकलबदी कोक के सरुक याउद्रबी असि भागचांग असिना कना नुपी असिबु उची हिदाक पिजरगा महाकपो हालबा मतुंगदा मकोक कक्थत्तुना अमुक मकोक अदुबु मांगहलगा असिबा मसाना फंगहनकिबा थौदोग असिना कनाना तौरिबा असुमना पुलिसना मु हाइखिरमी मसिगी मखा तारकपदा आचल मयुमदा हलकलमी मयुमदा हलकपा मतमदा युमगी थोंग अदु ममाना हांगदोकलमी ममाना मचाबु उजबदा कोनसिंदुना कपलमी अपोपो मपा देवजित इसिंग ग्लास अमा पाइदुना थोलकपा इसिंग लेमाइदा ताखी कपचकी मचानुपी लाकपा अदुदा सिरे हाइदुना लैरुरबा मचानुपीनि युमदा हलकपदा पेना कपचकी अदुबु हराउबगी मिकुप अदु मपुंग फाद्रिङैदा पुलिस की टीम लाक्तुना इमुंग अदुदा आचल पुलिसना अमुक फारमी पुलिसना आचल दाइके आचल हौजिकती मफम असिदा नंगना साना लाक्लबनिना सेप्टेम्बर की तांग 15 दा नंगना राजीव उनानी हाइदुना चटखिबदगी हलक्तबगी मरमसे करिनो अखोइदु सेंगना हायु
नंगना रजीब उननी हाइदुना चटखरगा नुमित असिदा नंगा रजीब को उनखिदे हाइबसिदे अखोइना खंगी मरमदी नंगे फोन के लोकेशन अमदी रजीब की फोन के लोकेशन नुमित अदुदा सुंपुन पुनखिदे नंगना दिनेश पनुगा लोइनना मफम असे थादोक्तुना चटखिबा नत्रा दिनेश पनुगी ममिंग पलकपा मतमदा आचल महाक मरा लैबा मीगुम ममाय लेमायदा लुक्थकी मदुगी मतुंगदा आचलना वारी पुनमाक मथंग मथंग हाइदोरखी मानी साहब आई युम पालबा मतुंगदा आइगी नुपादगी आइगी नुक्सिबा मसेट अमता फंखिदे आइगी अपाम्बा करिनो हाइबा महांगना खंखिदे मदुगी तायोनबदा मतम पुनमक्ता माना आइबु चिंगनबा अमदि आइबु फुबु चैबा आइंगोंदा महांगना इराल कया मरुम सिदुना महांगना आइबु मतम पुनमक्ता नुक्सिबगी मियंग येंगबा ngamखिदे आई कयारक हनसु युमदा चटखि अदुबु कयारक हन आई महाकी युमदा हलखि अदुबु महांगनासु आइबु ओटपा नैबदि लेपखिदे आइना थबक महाक चथोक चसिन तौबा मतमदा आइना दिनेश पनुगी रिक्शा तोंगदुना आइना चटलि आइना असुम चटपा मतमदा महाकी रिक्शा मतम अदुदा चांग नाइना महाकी रिक्शादा अदुमक तोंगदुना चटलि आइनासु करिसु खलुदे महांगनासु आइबु करिसु खलुदे अदुबु नोमा महांगना हाइरखि मैडम येंगबदे याम नुंगाइते इसा याम नुंगाइबिदब्रा आई कैसु तौदे मैडम हक्चांगी मनुंगदा लेबा अवाबा हाइबसे माइथोंगदा ममी ताइ हाइबदुनि मैडमना करिगुम खरा अवाबा खरा लेरे हाइबसे आई खंगजे अदुबु वारौबिबा यादे मैडम हिंगननबगिदमक अखोइसु लांथेंगनरिबसिनि रिक्शा थौरबसु नोमगी फंगलिबा पैसासिना पुकचाकेदमक होनबसिनि अदुबु मैडम अखोइसु मियोइबनि मियोइबा अमना मियोइबा मगी अवाबदा हंगबदि करिसु काइदेना असुमना आचलना रिक्शा ड्राइवर अदुगा महाका यामना तत्तना नुंगतिगी थबक असुम चटमिनबदा मखोइ अनि असुम वा ngangnaba असुम हेंगलखि मसिगी मखा तारकपदा आचलना हाइखि तसेनमक आइगी नुंगसिबा खंगबिदबदु रिक्शा थौरिबा इचम चमजबा मियोइ अमना आइगी पुंगिंग खंगबिखि आइना ngangbwa wa mahakna matam punamakta taningi yumdana aigi puroibana aina ngangbo wa taningdi aibu luna tawbidi rikshaw thawduni hingliba humangmal tana masa mathanta hingnanabagi damak honajariba nupa amana karisu nataba yum palabi nupi aigi damakta mahangna aigi damak mikuk khudim hangjaki wajaki adubu yumdana aigi nupana sarkar gi thabak tawrubasu police oirabasu nongmata aigi awaba mahangna khangbigidi asum thabak chapminabadigi banigi mari asi naksinaraki masigi matungda mahangna nongma haiki achal करिगिदमक्तनो नाकी नुपागा नंगा सुक्यामना नुंसिनद्रिबा मरमसे करिगिनो दिनेश तसेंगना हायदि महाकसे आइगी अपाम्बा आइगी नुंसिनबा नथे आइगी बाबादो पुलिसनि अदुगा मखोइगी बाबासु पुलिसनि अदुगा महाकसु पुलिसनि बाबागा सुमतिनबदुदा मचा इसा पिनबाना मतम अदुदा बाबाना याथोखिबनि आइसु बाबागी अपाम्बदि थुंगलगे हायदुना आइसु याखिबनि अदुबु मसिगी तायोनबदा पुंसिसे अंगकपनि लोइनमक तायोनखरे नुक्सिबा मचेत अमता फंगिद्रे अदुबु नंगा तिनरुबदगी असुमना नोमगे ngahaktang pot leba chatpada thengnabase masidagi nangna ibu nungsibiduna igi awaba hangbiribase masi phawbugi chang mahangna yongna ingonda nungsibidi matamaduda dinesh panuna harki handak yumda su yamna toina halle hare adu pungningda khainarage haina khanbiba lebibro aigi wasilana lobiganu ko karigumba khainarage haina khanbiba taragadi khainarabasu आई पुंसी सुप नाहाकिदमक लेपंगमगनी नाहाकी नचारासी यावरबसु आई पुनमक मपासंगने योगजगे अयाबदो मदुदंग पिबियु असुमना मखोयनिगी मरीसी असुम नक्सिनरकपदगी राजीवना महाकपु यामना तत्तना ओटपन नैबे हेलकपदगी महाकी पुंसी असे निंग तंबा फंगननबगिदमक महाकी अनिंगबा अपाम्बा पुनमक पांगथोक्तुना दिनेश पनुगा युम थादोक्तुना चटपनी हाइबा वाफम असे पुलिसता हाइकिरमे मसिगी मखा तारपदो पुलिसना मुहाइकी यामना फरे नंगने युमदा नंगी नवाना पुरोइबदगी नुंगसिनबा नुंगसिबा हाइबदु फंगद्रबसु नंगी अपाम्बा लंबी अमदा चले अदुगा नखोइना नंगी अपाम्बा लंबी अमदा चलबा मतुंगदा मसक खंगदबा नुपी अमबु नखोइना मंगा कक्तुना हालिबदो नुपीदु कनानो मतमदुदा आचन हरके करम नुपी कनागे नुपी आइगी नुपी हाते अखोइदि कनामता हातेना ए नचिनथिगनु असेंगबा लोइना खंगबनीने नंगबु मफम असिदा कनामतनि गेलक्तनबगिदमक नंगी फिजोल सेलगा नुपी अमन नखोइना हालगा थममे नुपी अदु नंगनि हायरबदि नंगी पुंसीदा अमुक हना कनामता येलक्लरोय हायदुना नंगी नुंगसिरबा नचा नुपी फावबु नंगना थादोम नत्रो आचल सिगुम्बा केसिदे खोइना थेंगनदना लाबनि करिसु कानारोय असेंगबो वाफमसिंग लोइन हायो असेंगबा खंगननबगिदमक पुलिस अखोइगिसु तरिका यामना लई असेंगबुदो हायो पुलिसना मनिंग ममांग चखटकिरमी असुमना मनिंग ममांग चखटकिबा असिदगी उपाय लेतरदुना वाफमसिंग असे मथंग मथंग आचलना हायरकिरमी मखोइ हारिबा सेप्टेम्बरगी तांग 15 दुदा मयुम थादोक्तुना लापना चटकी पंजाब की बटिंदा हारिबा मफम अदुदा मखोइ यौकी मफम अदु यौरबा मतुंगदा आचलना
Dinesh ta haiki. Dinesh, sigi matungda ima hoina ibu thirani, police complaint tawrani, adi koi thiradi kamai tawni. Matam aduda Dinesh na haiki. Achal, karimto warunu. Ima hoina complaint tawbudune ina pamisi. Madu matungda gidi nang koi thirani. Nang thirakpa matungda gidi aina plan loin silabani. Masigi plan se thabuk ina pangthoklabadi nang aigi punsida kanamta na mohana yelaroi. Nang yeng damugi. Asumna wafam sing na se hai duna asana tamnami. Police na muhaiki. Karino mana silibado. Nang khangbro. Ai khangde. Madu punamak plan punamakti Dinesh Panu na loisinba ngakani. Yam phare. Dinesh Panu kaile. Nangi phone piro. Nangi phone du da nang police na karisu tawdre. Mafam asida maklau yumda nakhoi ni bu taram okani. Amadi mafam asidagi Rasi sokoi na puduna chatkani haibana chingba nahaki nupada nang na sasina duna kolto. Madugi matung makha tarakpada khoi gi ingir ki matung ina khoi harake. Asumna wafam sing asida Achalna Dinesh Panu da phone tawki. Mangna phone tawba adu Dinesh na khajik chingnaki. Maramdi mafam adu da chatkiba matungda police na makhoi gi khungul lirakpa yai haiba se Dinesh na hana dagi chingna jaba laiba maramna. Adu mapu yamna sinnaraga matau mana tawrukiba kol adu da Dinesh na thajakirami amadi maha Bhatinda Punjab tagi amuhana Achal na kauriba mafam adu da lak nanabagidama mahak sem saki amadi mahak bus amada mathangi numita laki. Asumna makhoi na sinnaduna Dinesh na tonglakliba bus adu amukhana Achal na call tohanduna karamba bus ta tonglakpano haiba khangdoklaba matungda lamkhangdagi police khara phizam setuna tonglakaba matungda Dinesh phagatki amadi Dinesh su police custody da porki. Makhoi ani punna wahang pang toki. Haujikti nakhoi ni loina pulabani na sengwa adul haido. Matamadu da Dinesh naiki. Achal nangna kari haigi police da. Nangna kari haigi geba. Nangna aibu lao imai pana lokhatkani haraga kari no nang toise. Ha. Nangna police ta kari haikhra geba. Matamadu da police na harki. Yare. Nakhoi ni khanabadu side khanagadab nate. Haujikti khanabagi matam lore. Nakhoi ni naral jajaba haibaduni. Achal na karimta haide. Achal na haibadi mihada se nangna pangthokpani hai. Matamadu da Dinesh na harki. Nate. Mihad adu de aina tawkiba nate. Mihad pidu di mani. Mahang na hatpani. Matamadu da mu Achal na harki. Aina hatpanate. Dinesh na hatpani. Asumna makhoi ni awai akum tawnarki. Police na khamjinki. Yare. Haujik nakhoi ni awai akum tawnabagi matam sungna natre. Haujikti nakhoi na tawkibado yamna sengna haidokpa. Nakhoi na sengna hairiba makai nakhoi afabo oigadoriban. Nakhoi na sengna haidraba nakhoi na namchu tatkani he na charge pan khalaga nakhoi de hena awaba tananam. Yam thuna hayu. Se yam thuna hayu. Masigi matungda Dinesh na harki. Chumi sab. Mihar pagi thabak chaigi plan ne. Adubu nupi du de ina hatpanati. Achal na hatpani. Nongma aigi manaba mathenaki. Imanaba dugi maming Tarachan gawi. Mahana yam nungsijaba nupi amakak red line gi jaga amadagi nupi amakak lupa lising yankhi da leiduna nupi adu mana purki. Nupi ase leidringai matamda aigi manaba Tarachan yamna pamduna makhoi gi oktabi singna leiriba mafam aduda nongmada anirak chattuna nupi adu mahana unaki. Mahana yamna nungsijaki. Asumna mahana yamna nungsijaba nupi ase lupa lising yankhi da leiraga mahana puduna laki. Purukliba nupi ase gi maming Gita gawi. Gita hariba nupi ase mahangna pamda nupi gi sadong yoliba jaga aduda mahakna leirakpa aduda madudagi maning tamduna miyamna hingnariba punsi este hinghallage haiduna Tarachana purakpa matam aduda mahak yam haraujaki. Adubu makhoi ani matam khara leminaki. Matam khara leminaraba matungda nupi aduna yam tattana Tarachanda mahak karamba matamda luhongbigadoribano haiba wafam si yam tattana mahangonda hairami. Adubu Tarachan Gitabu mafam aduda puruktuna chamna hingliba punsi marel amada hingnanabagidamak honaba matamda Tarachan kok yamna saki. Maramdi matam khara leiminaraba matungda nupi ase lok yamna khuraki. Chingnaduna mahang hospital da chattuna mahabu test torba matamda SIB positive oramki. Masigi matungda mahakchu chingnaduna test torba matamda laibuk phabadagi mahakti SIB test torba duda mahakti laina adu mangonda naramde. Adubu mahangna pamduna red line gi jaga amadagi nupi amagi punsibu kannanabagi purakhibi nupi aduna SIB positive orambadu da mahak mathayam saki. Asumna aina nupi ama nungsibagi damak nupi do agi nakta thamningki. Mahak na magi nupi nungsibagi damak mahaki nupi mahaka leminaningde. Maramdi nupi adu SIB positive oibana. Asumna ibani tanaduna plan asi sinba matamda Tarachana su yaraki. Masigi matungda khoina sakle na masinki. Sakle na masilaba matungda nupi adu gi chak sarukta Achalna usi hida khapsanki. Asumna Gita bulu hongani haibagi wakhalonda aigi imanaba Tarachana mafam amada puruktuna namthak tawduna puraki amadi akhona chaklen aduda
uchi dak hapchanduna mahakku pijaraba matungda gari manungda mahak adumak lekthaduna siki masigi makha tarakpade khune jangal amada puduna mahakki masada asalna yumdagi chelakpada setkiba mahakki salwar lai machu adu selhalaba matungda mahakki makok kakthadki amadi makok kakpagi thabak ase achalna tawki masigi matungda khuna nupi adugi makoktu khaw amada hapchanduna turenda thadaki asumna nupi ase aikhoina hatkiban police na herki yamna phajaba wani ne nungsiba amagi damak nungsibi ama hatpa somdana migi nupi ama halaga nungsibanga nungsibiunga thungnana bhonaba achal sigi thabak sinangna toruba matungda nangi nacha nupi rasigi punsi kari oigani haiba sinangna karimta khandriba maram karigi nungsiraba nangi nacha nupi rasi nahak yaudana hoji mahaki mapana hingnana bhonaba tabani nangi nungsiba phangnana bagi damak nangi na puruibanu ol e haiba gi damak nangna apamba thijariba nupa sisu nangi ahan magi nupa phatte hariba nupa sidagi hena sathibam oileram nangi nupana nangbu ol e haiba taradi police akhoi lerisi karigino police ta complain tawgadabani hektamak haigadabani amuk olabasu hanjan olabasu complain tawgadabani matamadu nangi na chanupi ga nangadi kainaroidana adubu ngasidi kari thoe kainare nangi na chanupi kainare nangi phangjariba nungsinaba sisu jail dani tonga legadoriba masigi matungda Rajiv thabak suspend leibadu thabak ta hanjin khirami amadi mahak matha saduna matam khri yu thakliba adu mahak masana center amada leiduna yu haiba posak asidagi lapthok nanabagi honaduna mai pakna yu haiba sidagi lapthoki amadi piklibi mahakki macha rasigi damak thamoi sengna mapunchi chuppa rasigi damak leptuna hanagi thabak police oiba sinpamda hanjanduna afaba mapa ama oiduna adumak leiki adubu case asida chenariba Dinesh Panu Achal amadi Tarachan mapunchi chuppa phadok taki masini ngasigi case asida Diamond Radio na pujarak liba case asi mathangda case ama puduna lakchagi puning leitabiu wakhal phathabi ngasigi damak tadi James Hegurjamna tabiriba singbu amukana khurumjari